ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯂꯣꯜ ꯃꯌꯦꯛ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅ ꯇꯝꯕꯤꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. First of all, I respect to all the people who teach Mitai Mayek, Kanglei Lol, Manipuri Lol to other persons of other organizations with respect and sympathy. Channel asigi mamingna Manipur language feature ayaki mingna ngangkham premesor ngasi nena jagadaba asi inung ye khon khujing boil phoning gi matangda hana tawkhiba adugi makha tarakpo oina nena jabani ngasi nena jagadaba asi 191 MLPP P14 22 8 October 2022 8 October da nena jakhiba adugi makha tarakpani inung ye khon khujing asi Hana su mamangda khara nainajakre inung e khon khojing haibasigi matangsideda hana nainajakhiba adda tabular form da onthoklaga adu karamba english ki wahaiga manai haibado nainajagadabani adudi ai hauji mathang nainajarage sidai yengbiyo inung e khon khojingida atyasideda saitapsi mathang tapaga somda tongan ba mawongda oiresidida inung ye khon khujing amasung inung ye khon khujing oidaba singsu loina yaure aduna atya tabliba saitap si han hajakre atab inap unap yenap sainap onap songnap nung haiba saitap nipan haidi secondary symbol nipa si tapaga semakpa matamda inung ye khon khujingdi khara khatani atopa mawong amada oi adu hajarage Atya sida atap tapaga masi kana inung ye khol khujini atya inap oi targadi inap si I won thoga boil phone ani inung ye khon khujing sijuni ad atya da unap tapaga unga banare sin english da u ga manare mathaki I ga manaba sina I ga I ga ani maksi sijinai atap da atap da sinagina a ga mane english da smai tawduna atya yenap tadi atya yenap a ga I ga Kunsinarga manare si inung ye khol khujing matangdani masangda chainap sidaida atyaje chainap si hapsan targadi masidi kaino inung ye khon khujing nateba ai haina se atyaga iga punsalaga oire asuna dip thongni al masangda amu atya ona oitargadi a o english da siga manare inung ye khon khujing ni masiju masangda atyada saunap tap sangitari atya saunap au hai matamda atyaga unga punsilarga au hai siju kaino dipthongni hana hajakre dipthong haibadi karino haibda boil ani punsinarga sema khontokto adu dipthong kowe inung ye khol khojing nataba ana dipthongje tongana thamjabani somda dipthongi sarukse masangda atyajida nung iroileba saitapse masi hapsan targadi atya nung ang hare sina atyana boil ni nungna consonant ni ana boil ga consonant ga tension bajina somnan kanda tongana thamkre aduna inung ye khon khujing aji sidaida mathang leire isine ahum jine adi mathangda amu atya siga hapsalaga mari oiba adu sonda amu I amasung unje masi hapsalani I amasung unsidaida falling tone oiba long tone ji akoi somda hai tare manipuri da haire convection oina falling tone on sinare I lumsida mathakta dyasama phaina singa lainam singa ga aiga manare un mariksina kariga manare iuda phaina line maga singa ga aduna I dot habdi I mari amasung un dot un mari asina tongan ba english ki aida sida phaina lainam singe iuda phaina lainam singe sina falling tone oina sijinare samai tawduna tabular form da thamma matungda sina 3+1 ore sona 2+2 punna inung ye khon khojingje nipan ore aduna inung ye khon khojingji mapa nipal ori basi makhadamu mayek sena mathang hajarake sidida saitap yauba boil phoneme singja atya atap a atya enap a atya onap o hai basing asina saitap yauba atya da saitap yauba
inung ye kon khujing ahumni adima samda sida punna mu loina mu ire sida inung ye kon khujing kari kari no habdi a i mari habdi i dot un mari habdi un dot haba atya enap e atya onap o punna nipan sui aduna long tol boil phonem jing ida i mari habdi i dot un mari habdi un dot conventionally mase aikana falling tone oina sine mathakta final line ama oina chanabi oina chingaga ju english ta onthokpoda mahangda diphthong habji karino da inung pun khontho voel plus voel ga punsinara khontoponi aduna diphthong haibase karino habda voel ani punsinara sembo khontokto maduna diphthong oina kaure aduna sina sona kanda tongana thamai se diphthong haibsin sida harijingje sona kanda ai habamga au haibamga anijini mathangda mo sida mathang sida ule sina kamai inung ye khon khujing voel jideda kari i mari un mari amle somda inung ye khon khujing si voel phonem jideda atya am lere masangda atya atap a atya enap e atya onap o sina e atya jina e ga manare atya atap na e ga manare atya atap na e ga manare atya yetnap na e ga manare atya onap na e o ga manare maramasina atya da tabli wasaita atap enap onap se masidi mayeki mayek hanuzu kawi adana phoningi mayek singa se khadokna matamda masidi tongana khaidokdana thangani atya atap atya onap atya enap sidi tongana khaidokdana thangani maramdi mase mayeki mayekni khondok tanaba senggibu mayekni adama sangdama somda leiribasina diphthongi saru oigre atya chainap ai ore atya sonap au ena sideida ngasa isdeida ijagi base ai haibamga au haibamga sina ad songsina atya plus nung ang haba sina atya jina voel oire nung jina consonant oire adi makhada mu yembio chaitap yaudaba voel singadi phonem di i unnani aduna voel phonem inung ye khon khujing asida chaitap yaudaba phonem haibamne chaitap yauba voel haibamne mathangda amu marik yauba voel haibamne ahum thongna leire aduna di sida ahamada chaitap yaudaba phonem je atyane i ne unne moja ahum leire mathangda atap yau chaitap yauba voel phonem na atya atap e atya enap e atya onap o sina 3 am leire mathangda marik edi dot yauba voel phonem na i mari hama un mari hama anapuna 3 3 2 8 suri kuna atya atap se sikano long toni lt harib se long toni inung yet khon khujing voel phonem ni aduga i mari amasung un mari haisina sina continually use as falling tone adi long tone je masina falling tone oina sijinare sumai tawduna inung ye khon khujing asidida tongan na khaidorko matamda chaitap yaudaba voel duda chaitap haptaba khon khujing ama sidida i un haibse adu chaitap yaurgana sidida atap atya atap e atya ena e atya ona o humaima chaitap nataba lum junataba mari wargana atya mari un mari harga sida ani le aduna punna nipan sure ngasi phawbada nainari basida inung ye khon khujing matang sida nainajabel lojare channel asigi mamingna manipur language future ayaki mingna ngangkham premesor lol me putami bak matamda atop lupsingi miu singbo harawna nungsine channel loina bibangamba luk khudingma kunungsi bibangamba miu singbusu organization ki miu singbusu yani kai khumnaba uchari aina hajabasida awara pa yaurga su ningsing birau punamok thagachari ngasigi onadi matang asida losinjarage matungda mu upload tawa matamda amuhana unarasi